Chief Minister N. Biren Sitopui wafam leite Bharatiya Janata Party BJP na luchingba lenga achida luchingba natraga Chief Minister sinbai wafam leite haina kore Minister Thongam Biswajit phongtokre ngasi ahanba Manipur Rifle gi parade ground da phongtokibra chama contround chuba Manipur Police Rising Day gi thoramda chief guest oina saruk yariba matungda makha tana pawmisingda hangwangi pakhum piraduna Minister Biswajit na hai Chief Minister N. Biren bu Chief Minister gi phamdagi lokthokpagi wafamsing Pause the Pong Kiba Pongli Badi from Yaudava, Arana Pauni, Manipur Legislative Assembly, Speaker T.A. Satrapatayana, BJP MLA, Taramapan Na, Lamai Tarupanba, Memorandum Ama Prime Minister, Pisan Kiba, Adul Singwa, Santok Bogamai Renati, Hagi, Nichimbayave Tasi, Taramapan, the National General Ama Oliver asked the Speaker Yana Minister Amadi, JP MLA, Taramapan, Chief Minister N. Biren, Santok Nava Memorandum, People have a Putokibani. Isan kriba memorandum adu Minister Biswajit masamak su yauribani adubu Minister Biswajit na Speaker T.A. Satrapatayana BJP ki MLA singna pawmi singda Chief Minister sinbagi afam hangba matamda pakum piyu haiba yadana leithokibani ngasi pangtoki mifam thoram adudasu Minister Biswajit na wahang asigi pakum pidana nathakibani hairi Kuki militant singna Jiribangi Bero Bekra Police Station da leiba CRPF ki leifamda landarakre lamdam achida tholiba lan asi warasin ama purnaba Union Home Minister gi miyeng makhada Meitei Naga amadi Kuki gi MLA Minister singi oibani kham pangtokraba su Kuki militant singna landarakpa ngasi chu leptri ngasi ayu anganbada khangawdana Jiribam district ki manung channa leiba Bero Bekra Police Station da yauna CRPF ta akanba maongda landarakre hariba landa asi ngasi ayu pung 5:30 tarakpa duwaida Tatharakibani hairiba landa adu Tingnabgidamakta fam aduda leiriba Security Force nasu akan maungda khut handana ayupung taruk khara henba pawa khut thonaki khut thonabagi thodo aduda Security Force ki maikidagi asu apan gi pawdi lekhite adubu landa chatharagiba Kuki militants gi marakta akhoi kadar ani asu apan yawi paw leiri cholaba Kuki militant ani adugi maming matha amadi lefam hojik pawi oina sab chaba khangba ngamdre Kulai matik chana paiba Kuki militants sing aduna Boro Bekra Police Station gi manung chana leiriba Dolan Khan haina khanariba lam adu phaujilaga Jakurodor Part 2 dagi bom amadi nongmai kapsalakpani haiba Kuki militants sing aduna Boro Bekra Police Station tamna bom tararong kapsalaki adubu aso open yahokite makhata na Kuki militants sing aduna kapsalakpa nongmai maruna Boro Bekra Police Station da hangliba CRPF ki fabricated house da thamba fridge amadi atei polam khara nongmai maruna parmadagi atek akai yauki hai masigi mathakta Boro Bekra Police Station na koliba Jakurador Part 2 da leiba Patanjali cha manak sungpham amadi thau sungpham adusu Kuki militants sing aduna bom kansalakna chuwaiki loinena bom amadi nongmai kapsalaklaba choklaba yum sing aduda oina Bangu Tombi Singha apopo lekhidraba o Ningthem Singh leifam Jakurador Part 2 amadi Hawam Manikumar Elias Budi Singha apopa S. Khomni Singha leifam Dugapurni madugi mathakta tha kharagi mamangda Kuki militant singna anirak handamai thadokpikraba haisna Premchand kauba miyoi amagi yumsumai thadolami hairi panbayabadi Jiribangi Boro Bekra da leiba Meitei singbu Mar Village volunteer singda ngarang numit tadringai mamangda Boro Bekra thatoktuna chatkhigadabani haiba warol yawa press note ama thokiba leikhre